ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯅꯣꯏ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯕꯤꯗꯤꯑꯦꯐ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯁꯤꯗꯨ ꯌꯦꯡꯅꯤꯡꯕ ꯅꯠꯇ꯭ꯔꯥ? ꯌꯣ! ꯖꯥꯏ ꯕꯪꯒ꯭ꯂꯥꯗꯦꯁ! ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯔꯦ ꯂꯂꯨꯝꯕ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯃꯇ꯭ꯔꯤ ꯃꯗꯨꯗ ꯄꯩꯁꯥ ꯍꯨꯔꯥꯜꯂꯤꯅꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯗ ꯀꯩꯝꯇ ꯍꯥꯏꯗꯦꯅꯦ ꯑꯩꯈꯣꯏꯅ ꯁꯥꯏꯀꯜ ꯃꯆꯥ ꯑꯃ ꯂꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯐꯨꯗꯅ ꯁꯤꯗ ꯏꯅꯥꯏꯒꯤ ꯀꯥꯟꯗꯤ ꯇꯧꯏꯕꯨ ꯍꯜꯂꯁꯤ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯁ ꯑꯦ ꯑꯗꯨꯗꯤ ꯄꯤꯖꯤꯗꯤ ꯐꯖꯩ ꯅꯨꯄꯤꯗꯨ ꯆꯣꯛꯄꯗꯅ ꯀꯝꯗꯧꯋꯤ ꯅꯨꯡꯉꯥꯏꯕ Jurgen, it's a cruel game. Do you feel for your players tonight? masi very very as kai bu khomdone english ita bai ngon yam very very nungai ba happy and so wonderful ali jabai phare do sira thadaro na epic pic goli je sai do nama mi do na bora jaw ko we kariya bora jaw fajana khumai ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯃꯇꯝ ꯂꯧꯖꯒꯦ